Ben, cái số này ta. Chứ thật là không. Em nhớ. Cái nó lên gì đâu? Hi ma'am, from Jerry. Welcome to my blog video. Nasi another video pulari. Nasi su horror blog ni ko ma'am. Hai ding nasi di khala ngal liai dare. Tara ma se tama tari. Ko ado satori hom yam thati hom ne. Nasi di aseng boina hoigi lei hi de hom do. Adu hom du chalaga noina kono ma haija lage ko. Do nasi di khala ngal liai dare. Ngene inam da su oi ne ko inchal le ko isa se. Ma'am channel nasi nong la fu channel subscribe like to mo. Kai nasi gi video se khá sathi yai ba ko no hai ngam de kai udi ba khoi du kitu kitu to chali ni ko mem kai udi ba ngam de ado chasi lo chala ga phon du chala ga im yam de han ko khona kan to ni ba ina hai bu mem warak ki khona kan da le meti manau le hi je da madu gi maram ni wasi ina tau du se mem adu mem phon du chala ga ne mem na noina jinghan ge ba adu mem chasi phon du jinghan ge maya magic chali ko khoi Aibo By the way, ma'am, sija. Masih di imai kulai pula ni. Masih di warak sang ni. Hongoi ni ne. Hai, hai. Hongoi pula mi ne. Hai. Sang. Ma'am, si hom sini ko. Sai si gani. Meti mana husa na lai hiji do. Ado sai sang ni. Du se to sa bi si gani ko ma'am. Hoi sang ni. Okay. Nam thiên ta bài bên. Nam thiên ra. Hả? Jai Sri Ram mày đó. Chưa đâu. Nam thiên nó lùi mẹ mà nam thiên nó phao đấy mẹ. Ấy không tụng thứ gì nữa em sẽ thắp khá tàu ra đây có. Ở bên. Không phải tàu không bỏ. Cái nó mới chỗ rồi không phải là hả? Đây người ta sẽ nào? Mesin nih. Si di tengah mesin makan sih. Cái gì? Mấy tên mà nào khu cha nó lấy hít trái đó. Chahi manga taluk phare ma'am. Asing bawa ni. Nah, kau bay ban. Ai stand ngak pun phơi ni ta. Ngak ai stand je. Oh yang mau. Jangan mak. Kita. Jeep sagai dah ni. Masuk balak ni. Ma'am, ngasi di khara sa di ni ba ngasi di jengge si mafom sigani ba sigani si mafom sigani koi lei mafom sigani ba mate mana hu sana lei hi do ko sahi taruk phare ko sahi taruk phare ma'am yam kuning koi khun puno jeng ni puno kinai ni ko ado ngasi di khara ngan lakui manam di di akhoi ju ki na ko ma'am ki kilom to lai ni na ado ngasi jeng kai oi ba
ꯑꯗꯣ ꯍꯦꯟꯖꯜꯂꯒ ꯑꯩꯈꯣꯏ ꯕꯤꯁꯨꯟꯄꯨꯔ ꯂꯩꯅꯤꯗꯣ ꯀꯔꯤ ꯀꯔꯤ ꯑꯣꯏꯕ ꯈꯣꯠꯄ ꯃꯌꯥꯝꯗꯨꯅ ꯌꯦꯡꯉꯅꯤ ꯀꯣ ꯇꯝꯅ ꯁꯣꯏꯕꯁꯤ ꯌꯥ ꯍꯣꯏ ơi nung tao bắt đầu tao 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 tụi mình nói chuyện ꯃꯌꯥꯝ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯅꯣꯡ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯑꯕ ꯑꯗꯨꯗꯨ ꯑꯁꯦꯡꯕꯅꯤ ꯚꯥꯏ ꯅꯣꯡ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯥ ꯅꯦꯅꯦꯒ ꯃꯃꯣꯒ ꯑꯩꯈꯣꯏ ꯁꯥꯎꯕꯤꯒꯅꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯁꯤꯒ ꯌꯦꯠꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯚꯥꯏ ꯅꯪ ꯄꯥꯟꯅꯝꯒ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯈꯔꯗꯤ kailangan tawag ब्लर कैमरा ब्लर चले भाई बहन कैसे तो रहेगा ꯀꯩꯒꯨꯝꯕ ꯃꯐꯝꯁꯤꯗ ꯑꯩ ꯌꯥꯝ ꯐꯖ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯔꯒꯗꯤ ꯃꯐꯝ ꯈꯤꯇꯪ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯤ Dale sih ini terminal otomatis is tetap open kayak no Alban thở chưa lebih dari pasukan ꯑꯗꯣ ꯃꯌꯥꯝ ꯃꯈꯣꯟ ꯇꯥꯏꯀꯣ ꯍꯨꯏꯁꯨ ꯈꯣꯡꯉꯦꯀꯣ ꯍꯧꯖꯤꯛꯀꯣ uiꯆꯠꯂꯤꯗꯣ ꯅꯦꯄꯥꯁꯦ ꯆꯠꯂꯤꯅꯤ ꯑꯗꯣ ꯍꯨꯏꯁꯨ ꯈꯣꯡꯉꯦ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯈꯣꯠꯄꯗꯣ ꯃꯌꯥꯝꯅ ꯂꯣꯏꯅ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣꯗ ꯎꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯐꯣꯀꯁ ꯇꯧꯔꯤꯅꯤ ꯈꯤꯇꯪ ꯌꯦꯡꯒꯦ kay tawag hey nako ay mag tisul pa rin na tok to rin na cũng lâu rồi tostom to to mobile da to na ꯑꯗꯣ ꯃꯌꯥꯝ ꯚꯥꯏ ꯂꯣꯏꯅ ꯀꯩꯁꯨꯝ ꯇꯧꯔꯦ ꯍꯥꯏꯀꯣ ꯑꯗꯨ ꯌꯦꯡꯉꯅꯤ ꯀꯩ ꯑꯣꯏꯕ ꯃꯈꯣꯟꯗꯤ ꯃꯌꯥꯝ ꯇꯥꯕ ꯐꯪꯉꯦ ꯀꯦꯃꯦꯔꯥꯗ ꯇꯥꯔꯝꯃꯣꯏꯗ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯗꯦ ꯃꯌꯥꯝ ꯀꯣ ꯑꯩ ꯏꯁꯥꯕꯨ ꯈꯪꯗꯦ ꯀꯦꯃꯦꯔꯥꯗ ꯇꯥꯔꯤꯕ ꯇꯥꯗ꯭ꯔꯥ ꯑꯗꯨ ꯁꯤꯒ ꯃꯈꯣꯟ ꯃꯌꯥꯝ ꯊꯣꯛꯏ ꯂꯣꯏꯔꯦꯗ ꯍꯨꯏꯁꯨ ꯈꯣꯡꯉꯦꯕ ꯃꯌꯥꯝ ꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯤꯕ ꯇꯥꯗ꯭ꯔꯥ ꯈꯪꯗꯦꯀꯣ ꯀꯦꯃꯦꯔꯥꯗ ꯇꯥꯔꯝꯃꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯃꯌꯥꯝ ꯃꯈꯣꯟ ꯌꯥꯝ ꯇꯥꯏꯀꯣ ꯀꯦꯃꯦꯔꯥꯗ ꯇꯥꯕ ꯇꯥꯗ꯭ꯔꯥ ꯑꯗꯨ ꯑꯩ ꯈꯪꯗꯦꯀꯣ ꯑꯗꯣ ꯌꯦꯡꯉꯅꯤ ꯀꯔꯤ ꯑꯣꯏꯕ ꯚꯥꯏ ꯕꯍꯟ ꯑꯩ ꯁꯤꯗ ꯅꯥꯔꯛꯏ ꯀꯩꯒꯤꯅꯣ ꯈꯇꯪ ꯅꯥꯏ
어때 맛이 봐. mayam siga isada khatang nang na phawi ba 아, 되게 fanya ta 능 팀돌이 같이 팀전는 능 남아이 말고 남아이 놓고 방법 나고. 걔 난기 마마 시마 가는 거 난 나쁘다. 능 타자다. 에이, 에이, 딱 키셔다. keno pai dulu ba 마트 mayam keno pai ya ba 짤린마. keno pai ya ba sikito 마트 팀간에 짤린마. 어시라고. 아이 라오. 까지 라오. 들어 마 어시 라오. 라오 이거 라오. yung 이거 라오 너. 까지 라오. 라오 네 이거. 라오 이게 소만 망들 라오. 라오 이 아이 하이는 난 락락. 오, 형 락락. 에, 방관이 난 락락. ay try po che ay pambo lagi ni nang lak lagi ni nang chali do nang lak ko lagi ni karigumba charagadi uchek oina oigera chaki do dro sayona amutandi chaki do to camera mang siga lakpu oina haigari lak lagi ni o pai di do dro ma lak sigam kon mata gitu ba ha amutang haijari mayam haji makan ni mokoni taw phangi je ko do koi camera da ta da ne kona mobile se iji tong matam da ko camera se na check tong matam ne kai no mokoni ta nam ba tara ga di live yam pha bane ai tare ko ai ama de gi bai da binga live se siga singna ba lak wan te ko sobi no je de khoi sida tamna sum lak jabani karing ba yara ga di uchi on no su tang mang na thopi adi phagane khan je ko camera mang na tang lak kuin ha je di ko em ki wakal la de se mi ma ko ma to mayam kai no mo kai to de camera ina wat mayam siga mo kon ma to hiya ba hoita si bera gi sigadi tos kapi ni ko mayam ke uba bera gi sigani ko adu si bera sigani ba si bera sigani ba mo kon ma to giya ba tisul pai gai ro pai la lep pa jing chi chai ro koi la ga nakani ai di mai phang ni pung na kha le ba tato sento kan ai mun ga so ro mayam sini labuk ni ko aina hayu da si siga le wara si warang ni ko aina so na kan da khoi mate na hu cha na si gi da du region ama da gi si gi ne ba mayam ko adi thodo khata ma thokre moi ga punna aduna moi se hu cha si gi ne si phom che si ni ba ko mayam adi yamna thoi yam nuai ti ai ta re ai ma ji do khalo thoi su nuai ti mayam ko adu jeng ni kai goi ba ai ban cái số này da itu tara sao cho dia masuk bài đời nó hay cái chắc tôi chứ ꯀꯔꯤꯒꯨꯝꯕ ꯌꯥꯔꯒꯗꯤ ꯁꯥꯏꯑꯣꯟ ꯑꯣꯏꯔꯁꯨ ꯃꯥꯡꯅ ꯑꯝꯇꯪ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯖꯔꯤ ꯀꯔꯤꯒꯨꯝꯕ ꯌꯥꯔꯒꯗꯤ ꯅꯣꯡ ꯇꯥꯕ ꯇꯧꯋꯦꯕ ꯃꯥꯡꯅ ꯑꯗꯨꯝ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯑꯃꯇꯪ ꯅꯪꯅ ꯁꯤꯒ ꯍꯦꯟꯗꯣꯛ masih lagi nih
ꯃꯌꯥꯝ ꯃꯔꯛ ꯆꯪꯉꯤꯀꯣ ꯁꯤꯒ ꯀꯩꯅꯣꯝ ꯃꯈꯣꯟ ꯇꯥꯏ ꯃꯌꯥꯝ ꯃꯈꯣꯟ ꯇꯥꯕ ꯌꯦꯡꯉꯣ ꯑꯩꯗꯤ ꯃꯈꯣꯟ ꯌꯥꯝ ꯀꯟꯅ ꯇꯥꯏꯌꯦꯕ ꯃꯣꯕꯥꯏꯜꯗ ꯇꯥꯔꯤꯕ ꯎꯔꯕ ꯍꯧꯖꯤꯛꯀꯤꯗꯣ ꯎꯔꯕ ꯍꯥ tấu nè ꯇꯤꯟꯗꯒ ꯃꯈꯣꯟ ꯍꯧꯔꯗꯤ ꯑꯗ ꯈꯪꯕ ꯉꯝꯕ ꯂꯥꯛꯑꯦ ꯂꯥꯛꯇꯦ Om Namo Buli Mahatma Asma ꯀꯥꯡꯅ ꯀꯥꯡꯉꯦ ꯃꯐꯝꯁꯤ ꯌꯥꯝꯅ ꯁꯥꯊꯤ ꯏꯁꯥꯕꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯛꯑꯦꯕ ꯇꯨ ꯆꯨꯡꯉꯩꯑꯕ ꯇꯔꯥ ꯚꯥꯏꯔꯥꯟ ꯎꯒ ꯁꯤꯡꯒ ꯀꯩꯅꯣ ꯇꯥꯏ Mi anma lai ri mi sida ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯅ ꯀꯤꯔꯤꯁꯦ ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯅ ꯀꯤꯔꯤꯁꯦ ꯀꯩꯅꯣꯅꯦ ꯁꯤꯗꯣ Kaina ꯀꯩꯅꯣ ꯃꯨꯀꯨꯔꯣ ꯀꯩꯅꯣꯅꯦ ꯃꯤꯠ ꯂꯥꯎꯕꯤꯗꯣ Kaida ꯀꯩꯅꯣꯝ ꯄꯥꯏꯔꯦ ꯎꯆꯦꯛꯅꯤꯅꯦ ꯃꯨꯀꯨꯅꯤ ꯃꯨꯀꯨ Mamak ni he ꯃꯥꯒ꯭ꯔꯣ ꯃꯨꯀꯨꯅꯤ ꯃꯌꯥꯝ ꯀꯦꯃꯦꯔꯥꯗ ꯎꯍꯧꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯨꯀꯨꯅꯤ ꯄꯥꯏꯒꯤꯗꯣ Tu sum ni he Mak ni he ꯃꯦꯝ ꯌꯦꯡꯉꯨꯗꯣ ꯑꯩ ꯑꯁꯦꯡꯕꯅꯤ ꯐꯥꯒꯤ ꯅꯠꯇꯦꯀꯣ Mak ni he ai the mak ai the hau de ta su na thin nei ai di mai ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯁꯦꯡꯕꯅꯤꯀꯣ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯦꯃꯦꯔꯥꯗ mak ni ꯍꯥ mak ni ꯂꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯏꯗꯤ mak lei ꯃꯌꯥꯝ ꯑꯩ ꯇ꯭ꯔꯥꯏꯄꯣꯠ ꯈꯤꯜꯂꯤꯀꯣ ꯑꯗꯣ ꯃꯈꯣꯟꯗꯤ ꯇꯥꯔꯔꯣꯏꯀꯣ ꯈꯤꯇꯪ ꯂꯥꯞ ꯂꯩꯗ꯭ꯔꯣꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯌꯦꯡꯉꯅꯤꯁꯦ ꯈꯤꯟꯖꯤꯟ ꯊꯝꯃꯒꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯈꯣꯟꯁꯦ ꯌꯥꯝꯅ ꯇꯥꯔꯝꯃꯔꯣꯏ ꯈꯜꯂꯤꯀꯣ ꯑꯗꯨꯏꯁꯨ ꯑꯩꯒꯤ ꯚꯥꯏ ꯔꯕꯤꯟꯒꯀꯣ ꯑꯩꯈꯣꯏ ꯐꯝꯅꯤ ꯀꯣ ꯌꯦꯡꯉꯤ ꯀꯩꯕ ꯀꯦꯃꯦꯔꯥꯗꯀꯣ ꯎꯕ ꯎꯗ꯭ꯔꯥ ꯈꯪꯗꯦ ꯃꯨꯀꯨꯗꯣ ꯀꯦꯃꯦꯔꯥꯗꯤ ꯐꯣꯀꯁ ꯇꯧꯔꯤꯅꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯨꯀꯨꯅꯤꯅꯦ atmani ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯦꯃꯦꯔꯥꯗꯗꯤ ꯃꯨꯀꯨ ꯑꯣꯏꯅ ꯎꯔꯤꯅꯤꯅ ꯀꯣ atmani ꯑꯗꯣ ꯃꯌꯥꯝ ꯃꯨꯀꯨ ꯑꯣꯏꯅ ꯎꯔꯤꯅꯤꯅꯀꯣ ꯀꯦꯃꯦꯔꯥꯗꯀꯣ ꯑꯗꯣ ꯃꯣꯕꯥꯏꯜꯗꯨꯗꯤ ꯑꯩꯅ ꯀꯦꯃꯦꯔꯥꯗ ꯄꯥꯏꯔꯤꯕ ꯀꯩꯅꯣꯗꯨꯗꯤ ꯀꯦꯃꯦꯔꯥꯗ ꯎꯍꯜꯂꯦꯗꯅꯀꯣ ꯑꯗꯣ ꯎꯔꯤꯕ ꯎꯗ꯭ꯔꯥ ꯀꯣꯟꯅ ꯃꯣꯕꯥꯏꯜꯗꯣ ꯆꯠꯂꯒ ꯈꯪꯒꯅꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤꯒꯤꯗꯣ ꯀꯩꯅꯣ ꯂꯦꯞꯅ ꯌꯦꯡꯕꯒꯤ ꯑꯣꯏꯅ ꯇꯧꯔꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯦꯡꯕꯅꯤꯀꯣ ꯎꯕ ꯎꯗ꯭ꯔꯥ ꯈꯪꯗꯦ ꯀꯤꯁꯜꯂꯦ ꯇꯨꯒ ꯆꯨꯡꯉꯤꯀꯣ magi khulai lei ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯀꯨꯏꯒꯅꯤꯅ ꯈꯟꯕꯗ ꯑꯗ ꯏꯁꯀꯤꯞ ꯇꯧꯅ ꯑꯩꯈꯣꯏ ꯏꯝꯄꯣꯔꯇꯦꯟ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯁꯤꯡꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯌꯦꯡꯍꯟꯗꯣꯏꯁꯦꯀꯣ ꯃꯌꯥꯝ ꯑꯗ ꯁꯨꯃꯥꯏꯅ ꯐꯝꯅ ꯈꯣꯠꯅ ꯂꯩꯕꯗꯣ ꯈꯔ ꯀꯨꯏꯅ ꯂꯩꯗꯣꯏꯅꯦꯕꯀꯣ ꯌꯦꯡꯉꯅꯤ ꯀꯔꯤ ꯊꯣꯛꯄ ꯈꯣꯠꯄ ꯑꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯁꯨꯝꯕ ꯀꯟꯇꯦꯟ ꯑꯁꯤ ꯎꯒꯗꯕ ꯑꯣꯏꯔꯗꯤ ꯑꯁꯨꯝꯕ ꯀꯟꯇꯦꯟ ꯌꯥꯝꯅ ꯔꯤꯁꯀꯤ ꯀꯟꯇꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯀꯟꯇꯦꯟꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯩ ꯍꯧꯖꯤꯛ ꯁꯤ ꯎꯔꯦꯅꯁꯦ ꯁ꯭ꯋꯥꯏꯁꯤꯒꯅꯦꯕ ꯁꯤ ꯃꯐꯝꯁꯤꯒꯅꯦꯕ ꯁꯤ ꯃꯐꯝꯁꯤꯒꯅꯦꯕ ꯂꯩꯈꯤꯗ꯭ꯔꯤꯗꯣ ꯃꯌꯥꯝ ꯃꯐꯝꯁꯦ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯃꯑꯣꯡ ꯏꯇꯧ ꯇꯧꯔꯛꯑꯦꯕ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯉꯁꯥꯏꯗꯩ ꯀꯩꯅꯣ ꯇꯧꯔꯛꯏꯅꯤ ꯃꯈꯣꯟꯁꯦ ꯄꯨꯂꯞ ꯐꯠ ꯌꯥꯝ ꯇꯧꯔꯛꯏ ꯐꯠ ꯌꯥꯝ ꯇꯧꯔꯛꯏꯅꯦꯕ ꯃꯌꯥꯝ ꯌꯥꯝ ꯊꯤꯅ ꯁꯥꯊꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥ ꯁꯣꯟꯅ ꯂꯩꯕꯁꯨ ꯂꯥꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩ ꯑꯃꯗꯒꯤ ꯌꯥꯝ ꯍꯦꯛꯇꯅ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕꯒꯤ ꯂꯩꯔ ꯇꯥꯔꯒꯗꯤ ꯇꯤꯟꯁꯤꯒ ꯑꯃꯇꯪ ꯃꯈꯣꯟ ꯑꯃꯇꯪ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯤ
ꯇꯤꯟꯗ ꯇꯥꯍꯜꯂꯦꯗ꯭ꯔꯥ ꯂꯥꯏꯔꯤꯛ ꯐꯅ ꯇꯥꯍꯜꯂꯗꯤ ꯎꯆꯦꯛꯒꯨꯝꯕ ꯂꯩꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯏꯗ ꯌꯦꯠꯄ ꯂꯥꯛꯄ ꯅꯠꯇꯦ ꯁꯥꯎꯕꯤꯒꯅꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯆꯝꯅ ꯑꯗꯨꯝ ꯂꯥꯛꯆꯕꯅꯤ ꯁꯤ ꯂꯦꯡꯈ꯭ꯔ ꯑꯗꯨ ꯁꯨꯛꯀꯟꯈ꯭ꯔ ꯄꯣꯠꯁ ꯂꯦꯡꯈ꯭ꯔꯕ ꯇꯣꯛꯀ ꯃꯥ ꯑꯩꯈꯣꯏ ꯂꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯁꯥꯎꯔꯤꯅꯦ ꯀꯩ ꯁꯥꯎ ꯚꯤꯗꯤꯑꯣ ꯇꯧ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯇꯧꯗꯣꯏꯅꯤ ꯑꯃ ꯀꯅꯥꯅꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯇꯧꯖꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯈꯪꯍꯟꯒꯦ ꯌꯥꯔꯒꯗꯤ ꯅꯦꯅꯦꯒ ꯃꯉꯣꯟꯗꯁꯨ ꯐꯥꯎꯍꯟꯕꯤꯌꯨ ꯄꯨꯝꯅꯃꯛꯇ ꯎꯁꯅꯨ ꯍꯥꯏꯖꯔꯤ ꯑꯃꯗ ꯑꯗꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛꯇ ꯑꯩ ꯑꯁꯦꯡꯕ ꯃꯤꯅ ꯈꯪꯉꯕ ꯀꯦꯃꯦꯔꯥꯗ ꯎꯕꯅꯤ ꯀꯦꯃꯦꯔꯥꯗ ꯎꯕꯅꯤ ꯅꯠꯇ꯭ꯔꯣ ꯀꯦꯃꯦꯔꯥꯗ ꯎꯕꯅꯤ ꯁꯣꯏꯗꯅ ꯎꯕꯅꯤ ꯀꯦꯃꯦꯔꯥꯗ ꯃꯄꯨ ꯅꯠꯇꯦ ꯃꯥꯅꯤ ꯎꯆꯦꯛ ꯑꯣꯏꯅ ꯄꯥꯏꯔꯤꯅꯦ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯂꯩꯕꯥꯛꯇꯣ ꯀꯩꯅꯣ ꯊꯥꯕꯤ ꯅꯨꯃꯤꯠꯇ ꯂꯥꯛꯑꯗꯤ ꯐꯕ ꯉꯁꯤ ꯃꯐꯝꯁꯤꯗꯅꯤ ꯇꯧꯈ꯭ꯔꯕꯅꯦ ꯇꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯇꯧꯔꯁꯨ ꯂꯩꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯤꯖꯤꯜꯂꯛꯑꯔꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯍꯤꯖꯤꯜꯂꯛꯑꯔꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯅꯣꯏꯗ ꯌꯦꯠꯄ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯠꯇꯣꯏꯅꯤ ꯂꯨꯔꯣ ꯅꯪ ꯍꯥ ꯐꯔꯦ ꯂꯨꯔꯣ ꯅꯪ ꯅꯪ ꯎꯁꯤꯠꯇꯤ ꯀꯩꯒꯤꯅꯣ ꯅꯪ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯤꯅꯦ ꯂꯥꯛꯈꯣ ꯃꯁꯤ ꯃꯈꯦꯅꯤꯀꯣ ꯅꯈꯣ ꯃꯣꯏ ꯎꯁꯤꯠꯇꯤ ꯀꯩꯒꯤꯅꯣ ꯃꯌꯥꯝ ꯑꯁꯦꯡꯕꯅꯤꯀꯣ ꯌꯦꯡꯉꯨ ꯆꯨꯝꯃꯤꯀꯣ ꯐꯔꯦ ꯊꯤꯟꯒꯦ ꯊꯋꯥꯏꯒ ꯗꯨꯕ ꯂꯥꯎꯋꯦꯕ ꯊꯤꯟꯒꯦ ꯀꯥꯏꯗꯒꯤ ꯐꯔꯦ ꯀꯩꯅꯣ ꯁꯤꯒꯤꯗꯣ ꯂꯥꯛꯈꯣ ꯁ꯭ꯇꯣꯞ ꯍꯥꯟꯅ ꯃꯨꯟꯅ ꯇꯥꯎ ꯁꯤ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯥ ꯏꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯅ ꯈꯪꯗꯦ ꯐꯔꯦ ꯁꯤ ꯃꯈꯣꯟ ꯇꯧꯏ ꯆꯠꯂꯣ ꯃꯈꯣꯟ ꯊꯣꯛꯄ ꯆꯪꯍꯟꯒꯅꯤ ꯈꯪꯉꯕꯣ ꯈꯣꯡ ꯅꯥꯔꯒꯅꯤ ꯃꯌꯥꯝ ꯃꯈꯣꯟ ꯇꯥꯗ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯁꯦꯡꯕꯅꯤ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯣ ꯀꯩꯅꯣꯍꯦ ꯅꯪ ꯀꯌꯥꯝ ꯇꯝꯅꯕꯅꯣ ꯅꯪ ꯍꯣꯏ ꯐꯔꯦ ꯌꯥꯝ ꯀꯨꯏ ꯂꯩꯔꯣꯏꯁꯦ ꯆꯠꯂꯁꯤ ꯍꯣꯏ ꯆꯠꯂꯁꯤ ꯑꯩ ꯑꯃ ꯍꯥꯏꯖꯔꯤꯁꯤꯒ ꯂꯩꯕꯤꯔꯤꯕꯁꯤꯡ ꯅꯁꯥ ꯅꯐꯝꯗ ꯂꯩꯒꯣ ꯍꯥꯏꯖꯔꯤꯀꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯏꯜꯂꯛꯀꯅꯨ ꯍꯥꯏꯖꯔꯤ ꯀꯩꯅꯣ ꯃꯅꯤꯡꯗꯅꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩ ꯀꯅꯥꯅꯣ ꯅꯪ ꯄꯨꯔꯥ ꯇꯥꯍꯧꯏ ꯅꯠꯇ꯭ꯔꯣ ꯃꯈꯣꯟ ꯇꯥꯏꯌꯦ ꯃꯥ ꯀꯅꯥꯅꯣ ꯆꯦꯟꯒꯅꯤ ꯑꯩꯁꯨ ꯄꯨꯔꯥ ꯃꯈꯣꯟ ꯇꯥꯍꯧꯏꯅꯤꯅꯦ ꯃꯥ ꯀꯅꯥꯅꯣ ꯆꯦꯟꯒꯅꯤ ꯀꯥꯏ ꯂꯩꯒꯦ ꯌꯦꯡꯒꯅꯦꯕ ꯍꯣꯏ ꯀꯥꯏ ꯂꯩꯒꯦ ꯍꯩ ꯁꯤ ꯄꯥꯏ ꯌꯥꯗꯦꯕꯣ ꯀꯦꯃꯦꯔꯥꯗ ꯇꯣꯁꯇꯣ ꯄꯤꯔꯣ ꯇꯣꯁꯇꯣ ꯄꯥꯏ ꯌꯥꯗꯦꯕꯣ ꯇꯣꯁꯀ ꯄꯨꯟꯅ ꯍꯥ ꯁꯤ ꯄꯥꯏ ꯁꯨꯃꯥꯏꯅ ꯄꯥꯏꯌꯣ ꯎꯕ꯭ꯔꯣ ꯍꯥ ꯂꯣꯏꯅ
mayam aseng mani ko siga wadi mo khon ta ki ko mayam adi isa tu chung ya ba siksu ado mayam si phagi nate ko to ri du ro ba ani rak ni ko mayam ado kai ba khan jo ko make tu dauri ne ba ko ado aseng mani ko smaina kana to ri je hoi ji siga jam kui le ro ko mayam chala ni ko ba ben da mayam khoi lei gai lei bang mi ko khak thena lei bang mi ko Namin na. adu jo khoi chala ni ko ha ing ching chale mayam ha ji ki mo khon ta bang da isa oi kana to ni ba tu sung ni mèm khơi sorry channel dan nong channel subscribe ni like to mo suma content u gya le ko mèm phang sin next bye take care jang nan o to to ni na hai lo mun ni hom dali wala ko Thìn long kìa sao? hả Thìn long ghê quá. mu sa long gya do Ê, ê, nói nè, imagine nè, khulai xe nè, nói chả là lấy năng lạ asu nè, ima khulai xe nè, rất năng bata nè, năng hắt nè, si đây mà năng là năng jang lo xịt tiền jang lo ai jang lo mèm angel jang lo ta đi bo nak đi bo jang lo